ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯥꯞꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯃꯈꯣꯜꯁꯤ ꯇꯥꯕꯗꯒꯤ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯛꯂꯤ ꯁ꯭ꯇꯦꯁꯟꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯑꯦꯃꯤꯟ ꯔꯦꯒꯟꯕꯨ ꯄꯨꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯦꯃꯤꯟ ꯔꯦꯒꯟꯗ ꯍꯥꯏꯔꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯁꯤꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯂꯣꯠꯐꯝ ꯑꯗꯨꯗ ꯍꯟꯈꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯔꯦꯒꯟꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯔꯦꯒꯟꯅ ꯐꯣꯡꯗꯣꯛꯂꯤꯕꯅ ꯃꯥꯅ ꯊꯤꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯂꯩꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯍꯥꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯄꯨꯊꯣꯛꯂꯤꯕ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯃꯦꯁꯤꯟ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯒꯤ ꯇꯋꯥꯔꯗ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯊꯣꯛꯄ ꯇꯥꯔꯕꯗꯤ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯤꯅ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡꯁꯨ ꯍꯥꯠꯇꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯊꯤꯔꯤꯕ ꯅꯣꯔꯋꯥꯛ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯆꯠꯄꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯔꯦꯒꯟꯒꯤ ꯃꯄꯥ ꯂꯤꯅ ꯃꯥꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯝꯕ ꯍꯥꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯄꯨꯊꯣꯛꯄ ꯉꯝꯕ ꯅꯥꯀꯣꯡꯗ ꯍꯥꯞꯅꯕ ꯃꯦꯁꯤꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯀꯣꯀ꯭ꯂꯤꯌꯔ ꯏꯝꯄ꯭ꯂꯥꯟ ꯍꯥꯏꯅ ꯀꯧꯏ ꯃꯁꯤꯒꯤ ꯀꯣꯀ꯭ꯂꯤꯌꯔ ꯏꯝꯄ꯭ꯂꯥꯟ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯤꯕ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯁꯤꯕꯨ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯒꯤ ꯇꯋꯥꯔꯗꯒꯤ ꯑꯃꯨꯛ ꯔꯦꯗꯤꯑꯣꯗ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯁꯤꯕꯨ ꯔꯦꯗꯤꯑꯣꯒꯤ ꯁꯥꯎꯟ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯥꯏꯂꯦꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯀꯪꯌꯦꯠ ꯌꯦꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯦꯃꯤꯠꯅꯗꯤ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯤꯡꯁꯤꯃ ꯃꯐꯝꯁꯤꯗ ꯂꯦꯜꯂꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯣꯡꯉꯥꯟꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯎꯠꯂꯛꯏ ꯔꯦꯒꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯊꯥꯗꯣꯛꯄ ꯉꯝꯕ ꯀꯣꯀ꯭ꯂꯤꯌꯔ ꯏꯝꯄ꯭ꯂꯥꯟꯠ ꯑꯦꯝꯄ꯭ꯂꯤꯐꯥꯌꯔꯁꯨ ꯑꯣꯏꯔꯤꯕ ꯁ꯭ꯄꯤꯀꯔ ꯑꯃꯗꯤ ꯃꯥꯒꯤ ꯁꯣꯠꯒꯟꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯦꯃꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯝꯂꯦ ꯃꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯔꯦꯒꯟ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯑꯦꯃꯤꯠꯁꯨ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨ ꯌꯧꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯊꯤꯔꯨꯕꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯕꯣꯠ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯔꯦꯒꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯚꯂꯤꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯩ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯁꯥꯎꯟ ꯄ꯭ꯔꯨꯐꯀꯤ ꯕꯣꯛꯁ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯂꯣꯏꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯑꯃꯅ ꯃꯆꯥꯅꯨꯄꯥ ꯃꯥꯔꯀꯁꯀꯤꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯈꯣꯡꯗ ꯁꯥꯊꯤꯅ ꯁꯣꯛꯂꯤꯕꯁꯤꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯇꯨꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯐꯥꯔꯃꯥꯁꯤ ꯁ꯭ꯇꯣꯔꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯥ ꯍꯧꯖꯤꯛ ꯕꯦꯁꯃꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯂꯣꯠꯅ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯥꯔꯀꯁꯁꯨ ꯇꯞꯅ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯞꯇꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯂꯧꯕ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥꯔꯀꯁꯅꯗꯤ ꯑꯉꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯦꯚꯂꯤꯟꯅ ꯃꯥꯒꯤ ꯊꯧꯅꯥ ꯍꯥꯞꯀꯗꯕ ꯋꯥꯐꯝ ꯀꯌꯥꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯦꯟꯅꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯊꯦꯝꯗꯨꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥ ꯍꯧꯖꯤꯛ ꯖꯪꯒꯜꯒꯤ ꯂꯝꯕꯤꯁꯤꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯂꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯡ ꯑꯃꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠ 1ꯗ ꯌꯥꯎꯈꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯕ꯭ꯌꯨꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯃꯆꯥꯅꯨꯄꯥ ꯕ꯭ꯌꯨꯒꯤ ꯃꯪꯐꯝꯅ ꯂꯩꯔꯤꯕꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇꯒꯤ ꯔꯤꯡ ꯑꯃꯁꯨ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯊꯝꯂꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯦꯒꯟ ꯑꯃꯗꯤ ꯑꯦꯃꯤꯠ ꯑꯁꯤ ꯎꯠꯂꯛꯏ ꯃꯈꯣꯏ ꯍꯧꯖꯤꯛ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯕꯣꯠ ꯈꯔꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯈꯨꯊꯥꯡꯗ ꯑꯥꯏꯂꯦꯟ ꯌꯧꯅ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯕꯁꯤꯗꯅꯤ ꯃꯈꯣꯏꯅ ꯍꯔꯥꯎꯖꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯚꯂꯤꯟꯁꯨ ꯂꯩ ꯃꯥ ꯍꯧꯖꯤꯛ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯐꯥꯔꯃꯥꯁꯤꯁꯤ ꯌꯧꯔꯛꯄ ꯉꯝꯂꯦ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯥꯔꯀꯁꯀꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ 2 ꯑꯃꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯈꯔꯁꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯥꯔꯀꯁ ꯑꯁꯤ ꯎꯠꯂꯛꯏ ꯄꯤꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯁꯥꯎꯟ ꯄ꯭ꯔꯨꯐꯀꯤ ꯕꯣꯛꯁ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠꯇ ꯇꯣꯔꯆ ꯑꯃ ꯄꯥꯏꯔꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤꯕꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯑꯦꯃꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗ ꯇꯨꯝꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯂꯤꯕꯅꯤ ꯃꯥꯅ ꯁꯨꯝ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯄꯥꯔꯗꯥ ꯑꯃ ꯊꯥꯗꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯝꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯊꯣꯛꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯑꯦꯃꯤꯠꯀꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯊꯣꯛꯍꯜꯂꯨꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯔꯀꯁꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯕꯦꯁꯃꯦꯟ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯦꯒꯟ ꯑꯃꯗꯤ ꯑꯦꯃꯤꯠꯁꯨ ꯎꯠꯂꯛꯏ ꯕꯣꯠꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯁꯥꯃꯤꯟ ꯑꯁꯤ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯑꯦꯃꯤꯠꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯑꯦꯃꯤꯠꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯦꯃꯤꯠꯀꯤ ꯉꯛꯁꯝꯗ ꯊꯧꯔꯤ ꯑꯃꯅ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯃꯈꯣꯜ ꯊꯣꯛꯄ ꯌꯥꯕ ꯂꯤꯛꯂꯤꯒꯤ ꯕꯣꯇꯜ ꯀꯌꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯍꯜꯂꯤꯕ ꯂꯥꯡ ꯑꯃꯅꯤ ꯃꯁꯤꯒꯤ ꯊꯧꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯦꯃꯤꯠꯅ ꯍꯦꯛ ꯂꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯑꯦꯃꯤꯠ ꯑꯁꯤ ꯂꯦꯡꯕ ꯇꯧꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗꯕ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯔꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯥꯔꯀꯁ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯒꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡꯁꯤꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯊꯤꯔꯛꯂꯤꯕꯅꯤ
Mana leriba basement gi mafam sidasu alien jibasing changchilakle masdagi Marcusna pikliba manau nupa amadi radio sipaiduna yona saba bunker sigi manung damuk sensile jibasina magi manakta hek yoshilakpaga Marcusna bunker sigi thong si thingjinkhre tawudu mathangsida yamaluri wafamdi bunker gi thong sibu thingnana bagi damakta leriba yosai asi pura hoina lonsinkhre asuma leikhiba tarabadi manung lomdagi hangdorpa yararoi nahandagi makoina bunker sigi manungda changlaga thong asi lonsinba matamda mafamsida leriba phi angau sigi mathakta yosai asi tahanmani adu eragadi manung lomdagi mo hangdorake haiba matamda yama laina thoi adu hujikti phi se hapsil haudrabanina pura hoina thong lonsinkhre maramaduna kanagumma mana mapalomdagi hangdorpa natragadi manung lomdagi hangdorpa amu hani yararoi tawudu luri bo wafam mana bunker sigi manungdadi kuina leibi ade haibadi ahoba machet amata leitabanina manungda leriba oxygen pumbanga hakta loi khigani aduna sor phungetuni siba tabani hari wafam si hojik Marcus na su bhab tarale thong se hangdokna bagi damta man phankan honei adu bungamdre hojikti manungdi yorom libo oxygen pumbalo silakpadagi mahak sor honbada wa bhorle masasu humangna pumcho chole adu mabu thirali batam thirbe alien jibasna mafam sta leram libo porchai khuding puthomgai thomgai tuna thiriwani nakal madana Evelyn su lei man station tam changchilak matam da manung nudagi ahobu khol sing tare masdagi alien jibasing tu leram lani khangudagi masu yam pakhati sesilai hojik mana revolver ama puthokduna nongbai kapkhatuna makhol tahalle nongbai kapkhibagi makhol si tabadagi manungda leiriba tam thirbe alien jibasing si mapalom doina chenthongnakre matosuna alien jibasing si mapan thangba saruk ista tholaktuna Evelyn gi banak yoshilakle makhol amata thogandana Evelyn sileptun leiribani jibasna makhol lowdun sangsilaklibani hojik Evelyn jibasi manakta leiriba tanki bada nongina kapadagi yama thina pokhaidun mai hore ngehakang di Evelyn jibasi sikhraboini adubu mai marak isdagi karisu tawdana tholale aduga Evelyn gi manakta na sangsilaklibani yamna pakhana maning handura tam tholibani mafamsti yamna kana mai hulak pok thokpadagi Evelyn na leplibasi hek mathak mapada leiriba water sprinkler si activate tawraktuna singka tharakle asumna hauraba isingi makhol asidagi alien jibasina Evelyn bu detect tawbu ngamdre masigi khudong chaba lawduna Evelyn basement da changnana bagi makhom asi tapna hangdolaga manung isti sangsenkhre hojek bunker sigi manungdana sor hona na banuksil erektabadagi Marcus asti wabda loire upai leitaduna pikliba manau nupagi sinda upliba oxygen pipe asi lokthokduna magi machindo ma hapsindana sor nga hektang holi adu pikliba angang asti yamna kana kapkhalagle masdagi oxygen mask asi angang asti mu upsile asumna makhoini si amu muksinaduna oxygen mask asi seasonary adu Marcus na magi pikliba manau nupabu kanana bagi damakta oxygen si pikliba manau nupada hapsilamdaga mahak ti tapna tamna dum wan thakre mahak sigida bang hektang ngairaba matamsta mamana bunker si hangdorle oidamniba masagi phibam si ubud pakatuni sinsilalaga mab hodoi hojek Marcus si tamna tamna gyan tarle asumna Marcus si sining sit hingore tanjasida alien jiba si suma khoi gi basement na leiri mom pham sti sangsilagle yamna thuna Evelyn bunker gi thong si thingjinkhre adu handakti phi hapsilaga thingjinkhibani masina manung lomdagi amu hangdorpa yahanga doribani nakalamadana thoraliba gangster kangbu usna emid amadi regan bu phakre thoraliba miyoi singsi ubde regan di pakhat padalo ikre adu eminadi karimata khudong thiroi nang pakhat kanu haiduna regan bu themjili adu mafamsta thoraliba singsti loina sa olaba ngaktani maramaduna emina haribo wafam mata tade mabu punduna thamgre aduga gangster lusingbasina regan gi phurit pusu segaikre makoina porokliba amplifier amadi nakongda hapnana bagi machine oiba cochlear implant su munduna laukre asuna emit punduna thamlamlaga regan buna mafamstagi puduna satkre hojikti emina su khangle mafamsta leramliba miyoi singsti phattaba mi ngaktani makoigi wakhalol sidi sa olaba ngaktani haibasi masdagi regan na mangonda yenglakpa matamda diving tawbugi ingilish piduna isingda somthakina bagi damakta phongdoli mayamda bhab tana ba haijaramde hojik emina diving tawbugi ingit ama phongdorlibasi film asigi ahobu sarukta utkiba baseball sanapam lampakta ligi family ga maga wari sanakiba matamda regan na phongdokkiba ingit adumangni matawsun mani ingit asi pibadagidi regan na panthadan isingda somthakre aduga gangster luisingba nupa asibuna magi ngaksamda yawriba langsgi loina phajinduna thamkre asuma tawdagi mafamsida makhol hauna thokle masdagi di tamthirbe alien jibasing mafamsida changsilagle mafamsida lelamliba gangster team asi kai ni senare adubu tamthirbe alien jibasing asna makhoibu chongsin duna hatpa hokre hojek emina gangster luisingba sibu phaduna thamlaga magi phaigal da thanga thille aduga masamuk isingda chongthakre tawdubu magi ngaksamda thuriba thori isidi hojik sho adum yawduna leiribani masi lokthoknabagi damakta mana yamna kan honari mana isingdagi hawatuna yenglubu matamda tamthirbe alien jibasina leramliba miyoi sing sibu loina hatoklibasi ure aduga alien jiba madi mabu hananabagi damakta isingda chongthari tawdubu tanjasti yamna ngakli wafamdi alien jibasing isidi isingdi iroiba ngamlamdre isingda chongtharuriba jiba isidi iraktuna yamna wana leibasi emit na ure masdagi manasu alien jibasing isi ising landuna chatpa ngamde haibasi khangle matawsuna alien jiba madi irakna tuna sire aduga atopa madi isingda chongthaba tawdana boat isidi yawduna leiribani masibu emina yamna kini yengduna leiri tanjasta regan na boat amaga loina na sangsilaktuna emit pu boat mathak isida chingkhatkire regan gi nakongda hapnanaba machine ama oiriba cochlear implant si emina puthorle
masing asai gangster lusing baduna regan dagi munchibani adu makhoi ni fight tawnu matamda emina gangster nupa adu dagi mulakhibani matau sumna makhoi ni di hinghore aduga phatraba gangster gi kangbu sing adudi tamthirba alien jiba sing sna loina hatokni siawre ojek makhoi ni na board is thauduna Norwalk Island hari mafam adu yongna na bagi damak chakre nakalamadana bunker manung de yawriba Evelyn amadi Marcus si ulai tamthirba alien jiba sing aduna mapan na ngai dun leirabani na bunker si manung dagi makhoi tholak pe hadre masdagi manung ista oxygen leitrabani na sor hona na bagi damak ta manang sai purakhiwa oxygen cylinder asi oina sijinare cylinder amana pikliba ngang sta sijinare aduga topa cylinder amana Evelyn amadi Marcus amu sina duna sor holi asumata udagi makhoina sinariba oxygen cylinder asi yamna thuna loisilagle nakalamadana emid amadi regan si Norwalk Island hariba mafamsda yausilagle mafamsda makhoina sum sangsilakpa matamda ahanbadadi kanamata leibu ude adu mafamsda leiriba yumsing asi karimata tekpa kaiba tawdana asoi ngam yaudana leiba si uba phangi amadi normal loina mai su loina ngali masina takpadi yumsing asi manungda mi leinari haibasi makhoina su khangle aduga di makhoina sum lakpa matamda mafamsda leiriba miyoi sing asti pulup punsilaga yamna normal oiba mawong mata mai tiktuna party tawduna leiramli masi ubada makhoini di ngakpada loikre matangsta film yengliba khoina khangba wafam amana tamthiraba alien jiba sing adudi isingda iroi ba hitabanina island si yongna lakpa ngamde marmaduna mafamsda leiriba miyoi sing sna tekta kaidana leiramli bani haibasini mafamsda leiramli ba miyoi sing asti normal loina wari watai sanaduna lei amadi yamna harauta yamna nungaina su leiri makhoina regan amadi emit pu phasna welcome tawrami Islands de leramni ba makhoi myang gi lusing wari bunu pasna emit hairi mafams de leriba radio station dagi thador khiba isai du tabadagi nakhoina mafams de lakliba soidana oiramani madugi isai adu hingori ba miyoi sing mafams de lakna na bagi damak dai khoina signal loina pibani masta emina khumlai hari wafam adu aina di khangma natte aiga lakminari ba regan kobi angang nupi masasina radio da thador liba isai adu ai khoi bu lakna na bagi damak ta koba signal amani haibasi mana khanglakpani aina di mana hairki wafam adu da thazaru dabani madugi matungda awawa kya mayok naraga mafams de yoruk pangam khibani Hojek island sigi lusing budu pasna hairai ekhona mafam sida yorklibasi apocalypse ki thogdoktuna thokpa numit adudagi yorkhibani mayam da bhap tana bahaijaramge apocalypse thokhiba numit haibadi prithvi da ahan boina mai chaktuna akastagi meteor tarakhiba amadi madudi yorkhiba tamthiribe alien jiba singuduna miyoi bada attack toksinduna miyoi kya hatchiba numit adubuni ekhoigi US military lanmi singna alien jiba singsi singda iroi bahai te haibasi makhoina khanglakpani madudagi US government na mission praja sing tongduna satnanabagi damakta jahaz tarani thoi thorang tawkhibani adumna tonghalaba matungda masigi island sida satnanabagi damakta honakhibani tawbudu miyam aduna makhol lahonba tawdana satpagi mahuta magi lang ninba law khongba hoganaragle amadi mafam kanarapdagi phuna chainaba yawraktuna makhol kyamasu thokle madudagi makhoigi makhol adu tabadagi tamthiraba alien jiba sing laktuna aikhoigi mathakta songsin duna hatpa horakhibani madugi thawdodu da miyoi ayamana siahore aduga suknagi jahas ani khaktani mafam sida tekta kaidani yawrakpa ngamkhribasi hairiba numit adudagi aikhoi mafam sida ngasi phawba tekta kaidana leiraklibani hojik phawbadadi mafam sida tamthiraba alien jiba sing amata laktri hojik emina hairi alien jiba sing sibu mapangan chontha nabagi pambai mai khoina khangba ngamle aiga lakminari baregan hariba angang sigi mapa li kawbu nupa amana tabagi shakti leitrabi masan pi sigi damakta nakongda hamna nabagi damakta machine ama oina cochlear implant ama semduna pirami alien jiba sing aduga hek naknaba matamda machines tegi high frequency oiba sound ama thadoi madugi high pitch oiba sound adunadi jiba sing sibu mapangan chonjil hali tanja adugi khudong chaba lawraga makhoi bu hat pasungami Islands da leiriba radio station asida high frequency gi sound asibu radio da broadcast tobu tarabadi mafam khudimak ta leiribe alien jiba sing asibu radio gi khuthang da mapangan chonjin han ba yagani amadi makhoi bu hat pi yagani maramaduna masigi thogdo osi pangthoksi haiduna phongdole hari wafam asida Islands gi lusing basina suya bire masigi matung de emina regan gi manak ta laktuna wari chanari mana hairi nangi cochlear implant gi thador liba high frequency gi sound adubu radio da broadcast tobu gi wafam adu aina hawdoglabani maduda makhoina so harau harau yabi ragle aduga nahandagi regan na hairpu wafum khudimakta emina thajaram dabani adubu hawjikti mana hairamli wafum khudimak si loina sumamle haibasi khanglakpadagi emina regan ni mafam da lale haiduna su phongdokjarami mathangi sindana nongalaktuna ayuki matamni emina samudra mapan sta leptuna magi sikraba macha amadi magi nupi bu ningsingduna leiri magi macha nupagi drawing ama puthoktuna yenglaga mamitagi mapi taduna sukapli asumna leptuna leiringai nakalamromdagi karigumba ahubu mokhol matarai masdigi man lona sangsin dunu yenglu matamdadi mamangi ahingda gangster kambuga maga phunabagi thogdok thokhiba duda alien jiba mana tongduna lehoba board asi mafamsda leiramliba si thengnare masi urubadagi man huji khangle board asida tongduna yahoba alien jiba du mafamsda soide yoraklamnagani haibasi masdigi mana mayam leiriba maike somda law duni selakle tabudu mana law duni selliba si kari hairibano haibasi mayamna khangdringi tanjasida khangumdana tamthirba alien jiba si songsilaktuna mafamsda leiramba mi sing hatpa hokre hojikti miyam punam kai duni senare
ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯑꯦꯃꯤꯠꯅ ꯀꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯋꯥ ꯉꯥꯡꯕ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯎꯄꯨ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯔ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯔꯦꯒꯟꯁꯨ ꯌꯥꯝꯅ ꯊꯨꯅ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈ꯭ꯔꯦ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯥꯔꯒꯤ ꯍꯣꯔꯟ ꯑꯁꯤ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯑꯁꯤ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯔꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯀꯥꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯆꯣꯡꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯀꯥꯔꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯕꯨ ꯁꯦꯒꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯔꯦꯒꯟ ꯑꯁꯤ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯕꯗꯒꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯥꯏꯂꯦꯟꯁꯤꯗ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯒꯦꯠ ꯑꯣꯏꯔꯤꯕ ꯁꯇꯔ ꯑꯁꯤ ꯍꯥꯏꯒꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯊꯪꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯣ ꯑꯁꯤꯕꯨ ꯑꯥꯏꯂꯦꯟꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯦꯃꯤꯠꯇ ꯄꯤꯔꯝꯃꯤ ꯇꯟꯖꯥꯁꯤꯗ ꯂꯨꯆꯤꯡꯕꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯩꯍꯧꯔꯤꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯝꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯦꯂꯤꯌꯟ ꯖꯤꯕꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯃꯤꯠ ꯑꯃꯗꯤ ꯔꯦꯒꯟꯅ ꯊꯣꯡ ꯑꯁꯤꯒꯤ ꯁꯣ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯀꯥꯔꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯚꯂꯤꯟ ꯑꯃꯗꯤ ꯃꯥꯔꯀꯁ ꯑꯁꯤꯕꯨ ꯂꯩ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯕꯪꯀꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯁꯤ ꯃꯃꯥ ꯃꯆꯥꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯤꯂꯤꯟꯗꯔ ꯑꯁꯤꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯦꯚꯂꯤꯟꯅ ꯊꯣꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯇꯟꯖꯥꯁꯤꯗꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯇꯞꯅ ꯂꯧꯈꯠꯂꯤ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃ ꯊꯣꯛꯂꯛꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯔꯦꯒꯟ ꯑꯁꯤ ꯕꯪꯀꯔꯁꯤꯡ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯊꯣꯡ ꯊꯤꯡꯖꯤꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯖꯤꯕ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯄꯅ ꯍꯥꯟꯗꯨꯅ ꯕꯪꯀꯔꯒꯤ ꯃꯈꯨꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯒꯤ ꯁꯥꯡꯂꯕ ꯃꯈꯨꯜ ꯑꯁꯤ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯚꯂꯤꯟ ꯑꯃꯗꯤ ꯃꯥꯔꯀꯁ ꯑꯁꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯦꯃꯤꯠꯀ ꯔꯦꯒꯟꯁꯤꯕꯨ ꯂꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯒꯤ ꯍꯦꯛ ꯇꯨꯡꯃꯛꯇꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯖꯤꯕꯁꯤꯅ ꯃꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯃꯇꯧ ꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯄꯥꯛꯊꯗꯨꯅ ꯆꯪꯂꯛꯄꯅ ꯃꯈꯣꯜ ꯑꯃꯠꯇ ꯍꯧꯍꯟꯕ ꯇꯧꯗꯅ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯃꯦꯟ ꯑꯣꯐꯤꯁꯀꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯍꯟꯕ ꯃꯇꯥꯡ ꯑꯃꯅꯤ ꯃꯇꯧ ꯁꯨꯝꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯡꯁꯦꯜꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯜ ꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯑꯦꯃꯤꯠꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯖꯤꯕꯁꯤꯅ ꯇꯥꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯣꯏꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯨꯅ ꯆꯦꯜꯂꯦ ꯑꯗꯨꯕꯨ ꯖꯤꯕꯁꯤꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯑꯦꯃꯤꯠ ꯑꯁꯤ ꯆꯦꯟꯕ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯇꯨꯔꯦ ꯃꯥꯒꯤ ꯈꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯎꯞꯅ ꯁꯤꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯔꯦꯒꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯃꯥꯅ ꯊꯤꯡꯖꯤꯜꯂꯦ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯑꯦꯃꯤꯠꯄꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯔꯦꯒꯟꯒ ꯅꯛꯁꯤꯟꯅꯔꯛꯂꯕꯅꯤꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯌꯥꯎꯔꯤꯕ ꯀꯣꯀ꯭ꯂꯤꯌꯔ ꯏꯝꯄ꯭ꯂꯥꯟ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯔꯦꯒꯟꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯔꯦꯒꯟꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯒꯤ ꯃꯥꯏꯀꯩꯗꯝꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯖꯤꯕ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯅꯤꯡ ꯍꯟꯅ ꯆꯠꯂꯦ ꯔꯦꯒꯟꯅ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁ꯭ꯋꯤꯠꯆ ꯑꯁꯤ ꯑꯣꯟ ꯇꯧꯔꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯪꯀꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯚꯂꯤꯟ ꯑꯃꯗꯤ ꯃꯥꯔꯀꯁꯄꯨ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯃꯀꯣꯛꯁꯨ ꯊꯤꯡꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯡꯂꯕ ꯃꯈꯨꯠ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯦꯚꯂꯤꯟꯒꯤ ꯈꯣꯡꯗꯁꯨ ꯁꯣꯛꯂꯦ ꯑꯦꯚꯂꯤꯟꯅ ꯄꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯠꯂꯛꯂꯤꯕꯅꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯦꯚꯂꯤꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯍꯥꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯒꯤ ꯁꯥꯎꯟ ꯊꯥꯗꯣꯛꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯕꯅꯤꯅ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯏꯁꯩ ꯑꯁꯤꯕꯨ ꯃꯥꯔꯀꯁꯅ ꯍꯥꯞꯂꯤꯕ ꯍꯦꯗꯐꯣꯟ ꯑꯁꯤꯗꯁꯨ ꯇꯥꯕ ꯐꯪꯂꯤꯕꯅꯤ ꯍꯧꯖꯤꯛ ꯔꯦꯒꯟꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯥꯞꯅꯕ ꯃꯦꯆꯤꯟ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯀ꯭ꯂꯤꯌꯔ ꯏꯝꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯔꯦꯗꯤꯑꯣꯗ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯧꯅ ꯍꯥꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯒꯤ ꯁꯥꯎꯟ ꯑꯁꯤ ꯊꯥꯗꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯋꯥꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯥꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯒꯤ ꯁꯥꯎꯟ ꯑꯁꯤ ꯔꯦꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯔꯀꯁꯀꯤ ꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯍꯦꯗꯐꯣꯟ ꯑꯁꯤꯗꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯍꯦꯗꯐꯣꯟ ꯑꯁꯤ ꯃꯥꯅ ꯂꯧꯊꯣꯛꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯔꯦꯗꯤꯑꯣ ꯑꯁꯤꯗ ꯇꯥꯕ ꯐꯪꯂꯤꯕ ꯍꯥꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯒꯤ ꯁꯥꯎꯟ ꯑꯁꯤ ꯃꯆꯦꯅ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯗꯒꯤ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯪꯕꯗꯒꯤ ꯔꯦꯗꯤꯑꯣꯒꯤ ꯚꯣꯜꯌꯨꯝ ꯑꯁꯤ ꯀꯟꯅ ꯂꯩꯈꯠꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯈꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯔꯀꯁꯀꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯈꯤꯗ꯭ꯔꯦ ꯔꯦꯗꯤꯑꯣ ꯑꯁꯤ ꯄꯥꯏꯔꯗꯨꯅ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯔꯦꯒꯟꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯈꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯥꯔꯀꯁꯅ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯚꯣꯜꯚꯔ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯤꯕꯁꯤꯅ ꯃꯥꯒꯤ ꯃꯄꯥꯟ ꯊꯪꯕ ꯑꯀꯟꯕ ꯎꯟꯁꯥꯒꯤ ꯁꯔꯨꯛꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯥꯔꯀꯁꯅ ꯅꯣꯡꯃꯩꯁꯤ ꯀꯥꯞꯁꯤꯟꯗꯨꯅ ꯖꯤꯕꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯦ
ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨ ꯔꯦꯒꯟꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯣꯠꯆꯩ ꯑꯁꯤꯅ ꯖꯤꯕꯁꯤꯗ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤ ꯎꯕꯗ ꯑꯦꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯑꯦꯚꯦꯂꯤꯟꯅ ꯃꯆꯥꯅꯨꯄꯥ ꯃꯥꯔꯀꯁꯀꯤ ꯊꯧꯅꯥ ꯐꯕ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯔꯦꯒꯟꯅ ꯃꯥꯒꯤ ꯀꯣꯛꯂꯤꯌꯔ ꯏꯝꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯔꯦꯗꯤꯑꯣꯗ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯇꯧꯔꯤꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤꯗ ꯌꯥꯝꯗꯨꯅ ꯑꯗꯨꯝ ꯂꯩꯍꯜꯂꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯦꯗꯤꯑꯣꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ A Quiet Place ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯥꯔꯠ 3 ꯁꯨ ꯍꯟꯗꯛꯇ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯥꯔꯠ 3 ꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯨ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯍꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ